पाउजदे यमफम उइबमर उइबा पाउ खरा अपडेट तौजरे अबोन मै मिहत की मतंगदा तमिंगलोंगी डीसी अमसुंग एसपी सस्पेंड तौबा याबा ngamloi ATSU अदवन अबोन मै मिहत चेनब मियोसिंग लेंगाकना फातुना मतिक चाबा सैराक पिगदबने अदबा मिहत सिगी मतंगदा तमिंगलोंग डीसी अमसुंग एसपी ट्रांसफर तौबा अमसुंग सस्पेंड तौबा याबा ngamloi हाइना तौसेम स्टूडेंट्स यूनियन कोकी स्टूडेंट्स ऑर्गेनाइजेशन अमसुंग तमिंगलोंग डिस्ट्रिक्ट ना फंगदोखरे माइरोलुप सिंह असना सोशल मीडिया थादोरपा वहारुलगी मतुंगिना नेचुरल जस्टिफिकेशन याउदुना तमिंगलोंग डीसी अमसुंग एसपी ट्रांसफर तौबा मदे सस्पेंड तौबा हाइबदी मरम चादे मसिगी मथक्ता डीसी आर्म्स रूम पामई असि लमदम मसिगी ना ओइरिबसिंगबो पंगनिंग थौना हापग लोइना सिविल सर्विस एग्जाम सिंग पाइपा कंदुना आईएएस ऑफिसर कया पोथौना बहुनारिबा यामना डायनामिक ओइबा ऑफिसर अमने मरमदुना थुआना बोनमई मिसिगी मयुक्ता सेमकिबा जेएसना तालिबा डिमांड सिंगी मनुंगदा तमिंगलोंग डीसी अमसुंग एसपी बोर्ड ट्रांसफर तौबा अमसुंग सस्पेंड तौबा हाइबसी मरम जादे हाइरे मरगसीदा अबोनमई मिहत की जेएससी का सरकार का वरी छानबदा यानबा पुरखरे जेएससी न संचिनगनी तोरंबा खोंगजेंसिंग हांदोखरे जेएससी मुथतखरे जलयंगरों बौद्धिकी लुचिंगबा अधुवन अबोनमई की असि भागसांग नानमखै लौदन रेम्स मोक्ता लेरखिबादु मिहत असिगी मतंगदा सेमखिबा जेएससी अमदि सरकार का ngasi वरी छानरबा मतुंगदा जानबा पुरखपदगी असि भागसाक लौखिबक लोइना संचिलबा खोंगजेंसिंग हांदोखरे ngasi मिहत असिगी मतंगदा सेमखिबा जेएससी का सरकार का वरी छानबा अदुदा लेंगाके माइगेडिगी स्पेशल सेक्रेटरी होम ज्ञान प्रकाश सिंह सिंसु सरुयाके जेएससी की मेकेडिगी कन्वेनर माजाबुंग कांगमई एडवाइजर जांगुलुंग पानमईसु सरुयानाकी जानकी बदुदा मेमोरेंडम ऑफ एग्रीमेंट खुदेक पिनेदुना खुदक्तगे जेएससी मुथतले अनसु साइन तौनाकी आइरे ngasi manipur lega ke JSC ke mari supo oina phamina tuna janaki ba adu ki manungda MECSC ke matangda additional chief secretary ki officer ki tada ba amana inquiry tawba ga loinana tha ahung ki manungda loisintuna NIA da report thagat ba laiki dabe ki imung da ex gracia oina lupa lakh tara piba laiki dabe ki masanupa da home department da SI ki post ama appoint tawba amadi laiki dabe ki haksang aruiba mathau mangam pangthokpani aire amarom da ngasi mihat asiba janing da phongdo tuna ngasi ata gola padida National Confederation of Human Rights na sintuna wakat mi pampangtok pagaloinana mihad asida senari besing matik jaba charak piu ana su pangtok kibagaloinana ngasi pawda mihad asigi matang da sarkar na karigumba amata lakota ba janing da pangtokhi atopa paw amadana sasinaba Aadhaar card paraga Susanpur chananabu honaramba Myanmar masa kunmari Assam Rifles na phare Indo Myanmar border athingba leiringai sarakasida loan border lansilaktuna more da sanglaklaga Imphal tamna Lagnaraba honaraba Myanmar masa kunmari kudeng thabida leiba Konsuba Assam Rifles ki kampuna phare aire bawosna hai ngarang nungthil pung ahumlom tarakum patamda iko pen ahumda tongtuna lakba Myanmar masa singa du Imphal more lambi ki kudeng thabida leiba Konsuba Assam Rifles ki check post check toba ki thabak chathage maduda gari adu tonglakpa Myanmar nupa taret nubi taraga mari pikliba angang ahum akatana check toba patamda miyo singa du na sasinaba Aadhaar card sing phangkhe loinar miyo singa Imphal jawroba matungda Susanpur sananaba honarapani aibasu khangbangam ki aire Nengsingba yabadi namit khani ki mamang da su Imphal airport da Myanmar masa khara sasinaba Aadhaar card paraga Delhi da sananaba honarambada airport da gi security kangpuna pharaba matungda singjamai police station da khosinaba laikhrabane UCM na ke group ta athoba singba famda langban thagi aruiba aitha laitha ki thoram pangthokre waroi senaba productive pawba makha na border fencing khaba yaroi Joy Chandra United Committee Manipur UCM na lampal thagi aroiba wina the Great June Uprising Memorial Complex ke rupata athoba singi yata phum oriba mafum da ngasi UCM ki President Joy Konthokjamna losing dram yam na hailai amadi seng dojing katuna athoba singba ikai khomda bot khre ngasi thormadu gamar ilaina di UCM ki President Joy Chandra Konthokjamna phongdoki bade Manipur miyam na Manipur ki apun basaktam kai ba yaroi haiba kholau laukiba loinana ngamkhai ki damak thawai phawpu thadokpa ngami abada jun tarakani pan thawdona Government of India da mayak singna utke India government na khangba gamdapati ki ceasefire agreement da ki without territorial limit haipa wai asi July kun ga taret lisingani amada lakthoki bai basi aurakliban harol sina khangan ba matautai aike mangnai Indo Myanmar border da hauji kharba fencing asi security fencing oigera border fencing oigera mafamasi gi sayina riba waroi sinama productive phawba makhatana khaba yaroi masida tholakpa afafata kodingmak India government abadi Manipur government da tawdang pugadabani Mapithel damna sokhalaba khunja singna kawhiba pungni fugani pan gi ukhru lambi pan maipangna chathakre Mapithel damna sokhalaba mafam da leiriba khunja sing Sip Singh amadi organization kayana punduna semkiba joint action committee against forced construction of Mapithel dam
Manipur ga jana kiba point taraga mapani agreement adu thabak tawon thok tabadagi mayokta ngasi dagi hona impal kamjok amdi ukur lambi da kaukiba pungni puguen ban ki ban mai pangna sa thagre banna sina maram oitu ngasi ayuk dagi hona ukur lambi paringki mahadev mapada mavidher dam na sokhalaba khunja sing amdi JSC ki kangbona lambi thingbage khongjang sangsin ge Manipur police ki maike dagi ban manung da pam da thaudok sing thok tanaba ngaksen bagi akan ba thabak lokat ge ban ge khongjang changsin gi ba adu da saruk ya ki ba mavidher dam Joint Action Committee Against Force Construction Manipur ki Vice Chairman Thamir Rimaina Permission da phongdo ki bada Mafidel dam na sokala ba hojik masa ki mem laijatraba khuncha sing yai fana ba thabak paikat pinaba Manipur lenga ki mafam da kyar kana hai jagre maka tarakma atop pau amadana ojoi ki wabu wa oina logdaba Chief Minister ki wafam bo ojoina wa oina thade ojoi Adwana pun mai misi ki matang telenga ki maike de ki explanation pi bangamdre Messi asik matang telingang na asing bafangdo pangamde ozo gi wabu wa oina logdaba Chief Minister gi wafambo ozoina wa oina thade ngamlabadi tholagu open debate tawnasi haina veteran politician ozoina aigre wafam asing asi kansibuda leiba laisang hidden ki aroi panamit ki tarban katpada ozoina phangdo ki bani magna makata na haiki bada ngarang India gi Vice President laktun lengak asina pangthoki ba thoromadu da kadai phuba Messi asik matang da awaba masjid amatu ulam da bhai basi ulam da bamdi phongdok lam da bai basi ikai ningai ni case asi na yede sinakre harabasu numittu gi thawdok adu kamari lenana DCM DSP pu transfer tawbana tana karigumba action amatu lokota bai basi lenga ga sigmanu da karigumba asoibe khara leire takone mahana makhata na haiki bada congress tingak leire de ibobina north district ta satpada welcome to Nagaland haibada ibobina nokfet tawrak lake madamadu da birena hai karigumba manipur ki ngamkhai kai ba tarabadi aisa hana sidokhi ba phai magi thongna adu ai thagali adu bangasi de magi aran basi maru iba responsibility karano hai babo pung taraga mathoi makai adu ai da fakraga pung taruk phawba magna khangde aiduna maga loidana mayamna football sanaduna jagoi satun leithokpa dubo madu tawriba SVM de DC lautok pangamde NSN ki kem mayam leiri ana report tawre mag masasu yai hojik leiriba sisber agreement asi roll back tawraba kanda sisber asi thakalin da sanagane Manipur da disana roi adubo NSN ki kem mayam amalaire magoin harak pai jai Congress ki matam da sulai haina adubo madurai fam thokte madu thawna phana magna su tan bangamde maragasi da ngasi Manipur da COVID-19 na mioi chama yangkhai mapan positive oi patheng na khre loinana laisa da sidaki me mari na laikidre ngasi laikidaba makhoi mari asi tharaga COVID-19 sen ki pa Manipur ge apun bamasing lising amaga chanpan ungpudra manga yaugre arubeda content sing asigi marwai ba pau khara asi ba pau tamjariba Manipur Local News YouTube channel lamadi Facebook page asidagi yangbiriba punama pathaga jari channel asinda tumta kanarabadi subscribe tawbiribasna subscribe tawbir moloinana like and share tawbusu kawi kun punama po amakhana thaga jari